Ahanbada Panam Pausiri Tentakna Nomai Python football sanabada to mini yang no leave the P and the Fundorakli National Security to sing the Miam Tinwa playground Kuki militants in Upper Mokulki Nomai Pyduna football sanabada center Madi Manipulenga to mini yang no labobu Delhi Mighty Coordinating Committee DM session Nunango Amadi P and the Fundorakli DMCC की सिरोल मदा कोकी मिलिटेंट्स न फुटबॉल मसना की मपुंग फाव फिजोल सेतुना सनाबुंग एके राइफल्स अमदी अमेरिका न पुथोकपा एम सीरीज की खुलाई क्या पाइदुना फुटबॉल सनाबे की वीडियो अमा सोशल मीडिया न वायरल होइरखिबनी वायरल वीडियो दुदा कांगपोपी की नाउजंग किपगैन मेमोरियल्स प्लेग्राउंड कोकी मिलिटेंट्स न अकीबी याउदन अफब मखल की नुमई पाइदुना फुटबॉल सनखिबदुना इंडिया लेंगा मदी मणिपुर लेंगा निंगथीना law and order ngak pigi mathau pangthok tre haba takpani koki militants in law and order bu thoi usita bigi thawang sa tharingai talakta se minister nong thumam Biren yauna minister MLA singna mahakumbha mela ra sarugya kiba simangna lenga sigi lenga loi matik sadre takpan henasu DMCC na phungdorakli amaromdana ngasi numidang se minister and Biren singa Delhi da Paisinkhre ngasi numida waram phung ki batungan tungan ba Manipuri sifung singa masum thoki ba thawdo athok sing dagi maroi bi i pau sing miam na thamje gi han bana pauzal pausi ri la khosaraga saidul lupa crore samri rongi sana wanga pusilak lamba do hojikti lupa crore sani rom da han tharakle haikham dingo Manipur sana ba mapani ki sayi madanga lupa crore samri rongi pusilak lamba do hojikti lupa crore sani rom da han tharakle Masipuna Malenga ki fishery department amadi nga puthokli ba farmers ngi thawdang nani haina Manipur lenga ki fishery minister haikam dingona phungdorakli wapam masinga si DIPR gi auditorium da editors guilds Manipur EJM na singduna pangthoki ba fisheries outreach program gi matangda nomigi web media awareness workshop ta athoiba mithunglen oina saruk yaduna minister haikam dingona phungdokibani thawram aduga mari lena minister na makhata na hai fishery department si yamna pikpa amadi Bajesu apikpa department oirabasu Manipur miyam gi yamna maru eba department amani North East state singi manung Manipur si nga ne na khwai digi pamna sana ba lamdam amani lamdam asida puthokli ba nga gi puthokti gi sijunabagi sang na hen bana awabadi mayuknari adubu sahi amada nga metric ton humfuga manga mathau tabada nga metric ton nifuga manga romdi state asida puthokpa ngamle loidana mapani gi sahi amada ngagi awat pasi mention na ba lupa crore samri rongi pusilamba adusu ngagi pothok hengalakpagi lupa crore sani rom da handakre atopa state ki ahong bu mamal da pusilaktuna sari binga sing sisu kadai phau ba haksang na sokningai oi di haibadusu thijinma matam oi dai ki mangna makhatan hai Manipur da laidi ba wetland sing asida ahen ba miyeng sangduna hotnarabadi nga pothokpagi sang asi hengalakani central lenga na PNMSY scheme gi kana ba asibu ngagi farm tawriba khudimakna launa ba honasi loinana fishery department amadi ngagi farmers singna kana hona badagi lamdam asida mangluraba sareng hojikti lamdam sida sareng masa puthoktuna Manipur na India gi oina ahan ba sareng masa puthokpa ngambi state oiri matam gi oina ngagi farmers singda kana ba piba madi wakhalok sing piba su mathau tai henus minister haikam dingona phongtokhi ngasi pangthoki ba thoram madu fishery minister haikam dingo fishery department gi director T Fulen IPR की डायरेक्टर ngangum utam all Manipur working journalist union की president Bijoy Kaksin tabam editors guilds Manipur की president Khogendra Khongdra mamadi hill journalist union की president Peter Adani na mithunglen sing oina saruk yakhi loinana workshop aduga mari leinana paumi sing du wakhalok sing oina ba technical session amasu pangthoki amaromdana Myanmar thuklibi irang asina Tenopal district nauna Myanmar refugee sangsilakre Yomlo nariba Myanmar ga tainaba border gi mafam singda military junta gi lanmi singa madi pro democratic rebels singa akan mamong na lan chathariba sina maram moiraga Manipur gi Tenopal district nauna Myanmar refugee sing sangsilakre ani Tenopal district nauna sangsilaki ba Myanmar refugee ayamana Myanmar khunda adunu laidiba naga ngaktani puna refugee saniga kunthra romasi gi manungda chamaga marfuna anal furuki miyoi singni duga yangkhaina tangkul furuki miyoi singni Hariba nauna sangsilakhiba refugees singasi hauji mari leinaba authority na Tenopal district ki thangbu minau khulda saidang duna laidi haina pawsna makhatari thajabi aba pawma gi matung in hai nauna Tenopal district sanglakhiba Myanmar refugees singasi Myanmar khunda duna laidiba naga singni
ꯃꯈꯣꯏ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯂꯣꯝꯗ ꯆꯪꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯄꯥꯎꯇꯥꯛ ꯑꯁꯤ ꯃꯅꯤꯄꯨꯔꯒ ꯇꯥꯏꯅꯕ ꯃ꯭ꯌꯥꯟꯃꯥꯔ ꯕꯣर्डर ꯔꯣꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯄ꯭ꯔꯣ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯔꯦꯕꯦꯜ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁ नौना मिलिटरी जुंतागी मथक्ता अकनब लान चथखिबा असिगी मतुंगदगिनि हाइदि तेनोपालद नौना संगसिलखिबा म्यांमारदगी नागा रिफ्यूजीसिंग असिगा मरी लैनना वाटर रिसोर्सेस मिनिस्टर अवांगलु न्यूमाइन लुसिंगदुन नागा एमएलए मंगा चीफ मिनिस्टर नोंथोम बिरेन गु उनदुन वा खनखरे हाइदि चीफ मिनिस्टर नौना संगसिलखिबा नागा रिफ्यूजीसिंग असि मियोइबिगी मिनुंगसि येंगदुन मखोगी संगजफम पीगनि हाइना फोंदोरखि हाइदि म्यांमारदगी नागा रिफ्यूजीसिंग मणिपुर संगसिलखिबसिना म्यांमार थोक्लिबा लान असिना युमलोनरिबा मणिपुर यावना सपोर्ट पीरि हाइबसि ताकलि हाइना पाउसिन मखातारि हौजिक मणिपुरदा म्यांमार रोमदगी संगलकपा रिफ्यूजीगी मसिंग लिसिंग मरिगा चामरोम सुरे मखोइसिंग असि कामजोंग उरखुल अमरि तेंगनौपाल डिस्ट्रिक्टसिंग लेंगासिना संगजफम पीदुना लाइदि हाइरिबा म्यांमार रिफ्यूजीसिंग असि म्यांमार सागाइंग रीजन की बॉर्डर एरिया खुंदाबा मियोइसिंगनि मखोइगी मरक्ता नुपी आंगांगसिंगना मसिंग यामलि मखोइसिंग असि म्यांमार लेबाक्ता जुंतागी मिलिटरी अमसुम प्रो डेमोक्रेटिक रेबेलसिंगा लान हेक सोकनबा होरखिबदगी बॉर्डर पिलर 92 अमसुम 102 की मरक्ता लेबा कामजोंग डिस्ट्रिक्ट की बाइको अमसुम स्काइप खुलसिंग असिदा कुमजा इंग्लिसिंगनिगा कुनगो हुमदगी नवेम्बरदगी हौना संगलखिबनि अदुगा हौजिक म्यांमार रिफ्यूजीसिंग असि कामजोंग डिस्ट्रिक्ट की नामली वांगली काका खारोनम अमसुम फाइको खुलसिंग सैदांगफम लौदुन लैरि हाइना ऑफिशियल ओइबा पाव मन फोंदोरखलि अमरोमदना डिस्क्वालिफिकेशन केस मायुकनरिबे एमएलए सिंगी जजमेंट स्पीकर की ट्रिब्यूनल ना रिजर्व तौखरे तारागनिथुई सुब मणिपुर लेजिस्लेटिव असेंबली की मिखलदा एनपीपी की टिकेट करखिबा एमएलए मंगा यावना जेडीयू की एमएलए अमगी केस स्पीकर की ट्रिब्यूनल ना फाइनल हियरिंग से थखरबा मतुंग फाइनल जजमेंट स्पीकर थोक्सम सैतबतान रिजर्व तौदुना थमखरे ngasi ayuki pung 12 makhai nungthul pung 2 makhai taba phawba satakhiba disqualification case aduki final hearing aduda petitioner amadi respondent ki maikaida lepkhiba advocate singna thamlakpa argument adu Manipur Legislative Assembly ki speaker Saitabatan kupna taraba matungda final judgment reserve thamkhibani disqualification ki case satakhiba MLA sing adudi MPCC की वाइस प्रेसिडेंट ओइरिबा चीफ स्पोकपर्सन हरेश्वर गोस्मीना पिटिशनर ओइदुना एनपीपी अमदी जेडीयू की टिकेट बोट माइ पाकलबा मतुंग बीजेपी दी यावखिबा कक्सिंग एसी की एमएलए मयांगलमम रमेश्वर मैरंग एसी की एमएलए थोंगाम संति तमेंगलोंग एसी की एमएलए जंगहेमलुंग पानमई ओइनाम एसी की एमएलए एरेंगबम नालिनी गलोइना सपम समुंगौना पिटिशनर ओइदुना वांगोई एसी की एमएलए खुराइजम लोकेन अमदी थोक्सम सुरना पिटिशनर ओइदुना लिलोंग एसी की एमएलए अब्दुल नसीर की मथक केस थंगलखिबनी स्पीकर की फाइनल जजमेंट अदुगा मरी लेना पिटिशनर हरेश्वर गोस्मी की एडवोकेट एन बोपेन मैतैना हाय केस तरुवसी पार्टी खुदिमक की ओरल सबमिशन थमनरबा मतुंग जजमेंट रिजर्व थमखिबनी ngarangdigi hona judgment sa tharaklibi MLA taraga mathugi laibak speaker gi khutta lairi speaker na kari karamba phirep laurakani haibadudi tamangamdri haina phongdorakhiyenesu paus ta makhatana palakli amaromdana GP college ki principal oirambi Roma farewell pikre GP Women's College Imphal ki principal oirambi Hizam Rama Devi amadi former head of Department of Mathematics and Nirmala Devi anibu asama khutol tamduna farewell pibigi thoram pangthokre college asigi teachers forum na sinduna library hall pangthokiba thoram adu Dr. M Vidyasagar head of Department Physics amadi teachers forum gi president Dr. Akoizam Nirmala Devi na president member singoina sarugyakhi thoram gi manungsana matam kharagi mamangda laikhidraba college asigi oza ahum Frelatpam Ibo Yaima Sharma Prakasari Mayum Lalji Sharma Madi Aribam Kumar Sharma ki mafam da ikai khumnaba utpo oina mini ani tumina laiduna awaba phongdokhi Thauramga mari laiduna college asigi principal oirambi Hizam Roma Devi na pukningi wadol piraduna college asigi damak thabak thoram tawnaba honabada support tawbirakhiba singsu thagatpa phongdokhi makhatana lakliba principal amadi oza singa puna mating pinaduna nupi singkhakta gi oina lairiba ariba college asibu hena awangbo thakta pukhat pirakpa oisanu hainasu taibang mapura thauni jari hairi thauram gi sarugama oina nauna principal oina thaupuraba professor Longjap Rajen Singhabu lengyan khudol tamduna haraukte yamna okhi amaromdana assembly ki mifam mangoina CM secretary ruling gi minister MLA singi mifam pangtokre
Lakadoriba Manipur Legislative Assembly ki maru oina ngasi ruling minister MLA kun hena saruk yaduna minister secretary ta mifam ama pangtokre mifam madura lakadoriba budget session ki matang na khanakhibaga loinana assembly mifam asida no confidence motion thangalakpa yai haina haujik miyam na ngang nariba hiramasigi matang na su kumna khanaki yairi pausida karigum assembly mifam asida no confidence motion thangalaglabasu madu mai pakloi Chief Minister Nongthombam Biren da sapsana thajaba thamba MLA masing yamli haiba wafam phongdorakhi nakala marom da Chief Minister N Biren ngasi nungthil Delhi da satuna center gi lusingba sing unaraba yahiri panba yabadi BJP na lusingba lenga sigi ruling MLA sing gi marakta wakholon manada balakpa gi roinana Chief Minister sinbagi wafam asi ngang na bahoraki bane masigi sumathakta BJP gi MLA madi lenga ki minister yauna Chief Minister gi mayokta wafam kya phongdokhibasu leirabane Oiragliba Piba Masida Lakadoriba Manipur Legislative ki Assembly ki Senbasa English Singaniga Kungamanga Kungator ki budget Mikmasida Tazadabigi motion house ta thamduna Chief Minister Sinmeki Matangda Bot Launarakadra Haibigi Wapamasi Ngang na Baurakibane Masida Sinatana ZDU dagi BJP the Yaukibe MLA Singi disqualification case ki Arabi hearing Ngarang Pangtokuna judgment and reserve Tauduna Tamkrabane Amaramdana NPP ki MLA Mari ki disqualification case ki hearing thas ki taraga mathina matam lepnamba dung sitauragan hana yesilakpa lekrabane ngasi Manipur Legislative Assembly Speaker ki tribunal hearing pangthongnaba matam lepkhiba sida hana hearing ki matam leptriba wangoi SC ki MLA Loken amadi ZDU ki Abdul Nasir ki disqualification case yauri political goeba asigumba ahongba kaya sigi marakti NPP ki oina di no confidence motion da neutral oina lainaba khan khiba leirabani NPF ki oina Chief Minister N Biren sagot kani haiba wapam thamlakhiba lekre asigumba political goeba anauba masak amadi thawong kya sa tharakli basina mar moiraga lakadori assembly mifam asida ahongba khara ugadori bra haibgi singnabadi adumak leiri Tentang nasum na mayam da thamjaram ge duga haujiko inati mayam paus matang ase luisinjarage masum mayam puna no babdet na mina sena senel sigi makai de gisu mayangi mafam da makata na thamjari